ꯃꯅꯤꯄꯨꯔꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯀꯨꯝꯍꯩ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯤꯡꯇꯝ ꯄꯨꯟꯁꯤꯟꯕ ꯉꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Manipur State Transport ki Imphal Jeshami Khopum Nungba Kamjong Tamenglong amadi airport bus service howdokre amadi Ahanba North East Olympic Games 2018 Manipur na yumbu oiduna Kumalampak Main Stadium da ngasitagi hokre Kurumjari ISTV Pauming Tabiri Basmutaram Nokchare. Housing Mapunga Pau. Mera Ho Chongbagi Thoram State Government Sinduna Kangla the Pangtu Cray. Sing Tam Punsin Bagambadagi Hen and Nungaiba Lady Haina, Chief Minister Nafongdu Cray. Landam Sida Kundariba Furup Singna Amata Oina Leminaram Badagi. Manauni Hariba Maite Singna Tam the Kumduna Lakiba. Singmi Singna Ting the Lehoba. Sahiamagi Manunda Mayamba Chingmi Sing Hingdi Haiba Utnaba. Sing the Lan May Taduna Kangalakpa. Manau Maitei Singnasu, Mera Thong Mai Tanduna, Makoi Hingli Taruk Padagi, Sahi Amagi Manungda Chingmi Sing Kumlaktuna, Masil Manau Unaduna, Kudolpot Pinaba, Amadi Chaklen Samina Badanatana, Ho Chongduna, Nungaiba Fonduk Pabu, Ningsing Duna Pangtokpa, Mera Ho Chongbagi Thoram Ngasi, Kanglada State Government Sinduna Pangtokre. Mera Ho Chongba Celebration Committee gi Matenga Luina na Pangtokpa Thoram Aduda, Ningthaulei Sembasana Zauba, Art and Culture gi Minister L. Jayant Kumar, Atay Minister Singh, MLA Amade, Chingdagi Lakpat Ningthaukayasu Sarukyake. Thoram Sigi Matangda Yauba, Souvenir Ama Fongbaka Luina, Singmi Tamigi, Polan Bagi Thoram Pangtokre, Natki Oiba Jagoi Isegi Thoram Kayana, Thoramasigi Mapung Oiba Sarukoike. Se Minister N. Birena, Lebaki Oina Kwaidagi Maru Oiba Thoramasi, Tongan Tongana Pangtok Narambadagi, State Government Kana Honaduna, Ngasidi, Amata Oina Pangtokle, Singmi Tamising Amata Oina Punsinduna, Thoram Pangtopa, Asidagi Hena Nungai Latre, Manipurasi, Nintorol Kayana, Kanduna Tanambadagi, Ngasigi Pibamasi Lady Bani, Maramaduna, Makoigi, Charol Suro Sing, Ekoina, Ikai Kunapam to Ihaike. Mamangi Sahidagi, Amatoina Punsulaga. Pangkok kasi horokoni. Yang naikoy da amoy da nungaijaba. Lapa kasingi kundagi, Ungangi area sindagi, Imphal area sindagi, Lusingba mayam mama, Honorable MLA Ministers mayam singi Lusingbi mayam, Urlaganda, Apunba Timalebak singi sakta mama. Yang history ko inukut masa masih lagi nungaiba, ay Chief Minister mo ino masih lagi nungaiba yang ito kanay betadede. Apun betul kita mungkin ikutin ngasih center riba, apun betul kita mungkin ikutin ngasih songser riba, apun betul kita mungkin ikutin ngasih lauser riba mayam se. Mera Ho Chongbagi Thoronga Mari Lainana Chingmi Tami Kayana Sarukyaduna Ngasi, Sana Konungdagi Kangla Fauba Kongchat Amasat Craig, Sana Konungi Angam Atau Kayana Sarukyaduna Chatkiba Kongchat Aduda, Lamdama Sigi Chingni Ichil Inau Kayasu Sarukyake. Manipur State Transport ki Imphal Jeshami, Imphal Khopum, Imphal Nungba, Imphal Kamjong, Imphal Tamenglong, Imphal Tamai Amade, Airport Bus Service, Chief Minister Nongthaman Birena Hudokre. Kumalampak ki ISBT da Manipur State Transport Department na Sinduna, Pangthokiba Bus Servicing asi, Hudokpagi Thoram Aduda, Consumer Affairs, Food and Public Distribution Minister Karam Shyam, Forest and Environment Minister T. Shyam Kumar, MLA Singh, Department ki Makok Thongba Official Singh Kyana Sarukyake. Bus servicing adu Chief Minister na hongnabi matung ina amamamta oina lamthake. Tauronga Mari Lainana Chief Minister N. Birena, Mui Kanglup Karana, Government Asibu, Humduna Puba, Sungtau Toholoi, Sahi Amamakairom Paraba Lenga Kasina, Miangi Awaba Kudong Sadabasing Koknanaba, Honaduna Lakpa Adu, Ngasidi, Mai Pakna, Manglom the Sanction Bangamle. Singi Manung Hanjinba Mafam Singda, Bus Servicing Haudokpa Asina, Sing Amaditangi Mari Hena, Session Hanbasu Ngamlagani. Lenga Kasina Miangi Sakot Taurangi, Tabok Packet Pada, Makatana, Tabak Tawagi Mangzaba Kaya Adu Tokana Honade, Masida Miangi Support Changi, Miangi Mating Yaudana, Governmenta, Packet Pat Tabak Toram Amata, Mai Pak Pangamloy, Tamelong Amadi Moregi, Helicopter Service, Lagliba Tankun Mangada Changing Tauraga, Lagliba Tankun Mapandagi, Mapung Pana, Service Taunaba Tabak Packet Paloide.
ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯐꯣꯡꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯔꯒ ꯄꯥꯎ ꯐꯣꯡꯕꯤꯅꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈꯤ ngasi lamthariba bus service asida mapung oiba thodang logadoriba officialsing bus driver amadi handyman singna miyamda mapung phana mateng pangbiu makhoi bu ki hanba natraga phubiba toruklabadi mangjagadoriba asi miyamni haibasi kaubiganu haike isi thaba ama tawraga madugi follow up laitaba duna he hek siraga marakta manga ga toeba any mission follow up se koi he hek laite driver sing handyman sing official sing nungsina tawbiyo makhoina thauraga ne koi puraga chatorise makhoina ni koi puraga latorise ana makhoi bo humanly with respect tawbiyo regard tawbiyo sahi ama makhai sida hana taruk chelam badagi ngasi train thoi hengkal lai base transport department ki adugo serpi river driver handyman official singi yam sincerity amadi transparency adugo dedicate toiba adugo commitment dugi makha da mai pagla ini adu makha ta nai khoi public ki service dagi hen kari su leite public ki service to base ison adum sal le radam helicopter nong yure nam wa san thokibani sugum base across it obioba the message to phongring ida kana gona allegation am lai allegation to phongring ida ngasagi authority duga helicopter ru operate tawriba authority duga utang tawbiraga double phombi radi phaba marane helicopter nong yure akhoi bo pakhale kari no tawrisi bo aduga helicopter nong yuba he manipur da tari singai prithvi da ta de Ahanba North East Olympic Games 2018 Manipurna yumbu oiduna Imphal gi Kumal Lampak Sports Complex ki main stadium da Manipur gi Chief Minister na hodokre North East Olympic Association gi miyeng makhada Manipur Olympic Association ba games asigi hodokpa gi thoramda MOA gi president oiriba organizing committee gi president Education Minister TS Radisham Arunachal Pradesh ki Sports Minister Dr. Mohesh Chai Health Minister Eljanta Kumar Youth Affairs and Sports ki Minister Letpau Hawkip Susaruk yake handaki ahanba games asida Sikkim yauna awang nongpo ki state nipan gi sanaroi amasung official dising ani romna saruk yare state singi contingent singi mass pass ki salute Chief Minister na okay lamdam sigi mingsat kaya marum purakraba Olympic Games ta kaya rakhana saruk yaru rabi archer bombelana luchingduna games asigi toss puraktuna maira chukatke Chief Minister na luchingduna North East Olympic Association amasung yumbu oiriba Manipur Olympic Association gi firal chingkatke organizing committee gi chairman Ches Radisham na awang nongpu ki Olympic Games asina lamdam asigi hogalakliba sanaroi singda anoba inot piduna hena phaba sanaroi oinabagi sangdam nafam ama oiragani sanabana tangdu leitaba amadi nungsi sanaba hengalaktuna sakat maikaida lakpa ngamgani games asibu mapung phanbinaba sports organization khudingmakna mateng pangbiu haike Chief Guest oikiba Chief Minister Nongthoma Birena India gi oina sanabagi powerhouse ni hariba Manipur da ahanba North East Olympic Games pangthoknaba mamang sahi gi July 13 da Imphal da phamkiba North East Sports Association na ayaba pikhibaga loinana NEC na lupa lakh kun mateng panglakpaga loinana Olympic Association na games asi sinbada thengnagadaba awaba yenglaga state ki maikaidagi lupa lakh yankai amasu mateng pangani haike Olympic Association ki khudanga state government tied up together state defense ke liye Olympic Association ki representative moi ki government ki officials in yamna cooperation pinner kanda sugumba yamna mega function se for the first time Manipur pangthok phangi bani amna sigi khudong sab se Manipur ki miyamna thopi rawaka nami manga nisida nahanga ta usi thopi raweka neighboring station lagi laiba sanaroi isa singina usi mayam asu encourage obibo ina yengbiraba pungin thogot piranaba aduga mayam sibo akhoi gi yamna fajaba hospitality akhoi gi awang ba culture akhoi gi awang ba discipline akhoi gi jati sigi aduga bodo awang no kokki bharat ki laiba chilina usindra khangal lausi makoi bunusi na taramna akhoi loina si haiba ai pausel apil sinta gai ngasi kutan ngasi khudong sabalor botongjari Mera Ho Chongba amasung United Nations Day gi thoram ngasi khurai ahong pung ahong gai da pangthokre United Nations Educational Social and Cultural Club Sebam Laikai awang lemarol yaifa thorang lob lairembi sentha lob amasung maichou ningsing lob na sinduna pangthokiba thoram aduda Salai Holdings Private Limited ki Chief Advisor TS Brozen Singh
CTEL gi Chief Resource Person T.S. Chandramani yauna tongan ba mi kana saruk yake T.S. Chandramani na leiminariba kanglup masel gi marakta amatu oiba punna chakhat minabaga loinana mutharuraba amasung mutharaklaba apikpa phurup singbu yokhatuna nungsi sanana jaminanabagi damak thauramasi pangtokpani haike Akom lub kanglei pakna sutara nipalak suba mera hau chongwa thoram kiambaning sing sanglen Bisnupurda pangtokre Haufam satfam manaba chingburoi tamburoi kaidonungda kainaba yaroi haiba thimda pangthokiba thoram aduda Bisnupur Kendragi MLA Govindas Konthaujam Akomlup Kanglaipa ki President in charge Sanjit Soraisam UCM gi Vice President KSS Homerendro Hana Minister Oiramba and Mangi Oinam Kendragi MLA Oiramba I Ibohalbi ADC Tamenglongi member Aler Thoitak Kairung Ahal Bisnupur Chote Y Saidon UPC Namgaijangge Chairman T.S. Ashun Aimol Tribe Union Manipur gi President Akhil Aimol Susaruk Yake Jingmi Tami Kudol Tamnaduna Potla Nake MLA Govindas Konthaujamna Maliamda Lining Lambi Leitringaida Amatu Oina Leirami Haine Lining Lambina Aikoi Laptokna Hale Rasntina Khana Hale Pumna Magasi Nungsinaba Sana Sinaba Thamoi gi Lambi Amada Sangshinduna Asigumba Hau Chongbagi Thoramasi Pangthoklakpani Haike Sigumna akoy thamoy gi labi se akoy punama khawna ba ya labi ma se mani matam oira pe ay na ko guna sahi tara tare amasu ngasi sahi tara ba lisam sina asumba hawzu ko ito asi pa ko pe ti bani ne na ay thamoy da lose Imphal gi lamoi khongnang khongda pangthokodoriba Manipur External Textiles Expo Manitex ka Mari Lainana Department of Handloom and Textiles na Sinduna Lamoi Khongnang Khongdagina Uripoki Flyover Bridge Machin Phawbat Lamtu Sengbagi Thoram Ama Pangthokre Naurem Thongdagi Hauraga Pangthokhiba Ngasigi Thoram Aduda Deputy Chief Minister Joy Kumar Handloom and Textile gi Director Lamli Kamaina Chingbana Saruk Yake Ngasigi Social Service Aduga Mari Lainana Deputy Chief Minister Joy Kumar na Lubanan ba haibasina Lainatina Kayadagi Ngakthokpa Ngambata Natana Lenga Gasigi Masak Ama Takpada Achabu Mating Oigadoribani Maramaduna Aikoi Punna Saruk Yaduna Afaba Lubanan ba Sama Sama Ohenna ba Honabada Saruk Yaminarasi Haike Singing saying awareness, Lubanan awareness, and the Sidoku Sutua, Pasina, Pasifui, Yam, the Kawa. Thobal Multipurpose Project Hairagasu Khangnabama Pitel Damna Sokalaba Miyangi Watanaba Mifam Ama Ukrul District ki Manung Chanba Sangkai Kulda Pangthokre JSC against forced construction of Mapitel Dam Amadi Mapitel Dam affected Headman Chief Elder Nasinduna Pangthokhiba Mifam Aduna Sahi Kuntra Hena Chief Minister Marigi Tam Haukraba Fawba Damna Sokalaba Asigi Kholau Amadi India Government ki guideline da Yauriba Pangpam Thokpasing adu Manipur government na ngasi fawba miraiduna thambide hauzik paliba lengak asina su chumna wari sanabagi violence yaudaba phibam ama lakpadagi ngasi gi mifam asi pangthokpani ngasi pangthokiba mifam aduna government na JAC na taliba demand resettlement amadi phibam thokpa compensation sing piraktabadagi ahan wa khongjang oina Imphal Ukrul Road amadi dam taba lambi lakliba November 5 gi ahing nongyai dagi taret ki ahing nongyai fawba ban tawna ba warip na kre masi fawbada government na tabidrabadi masdagi hena kanba khongjang sangshin kani haire ngasigi mifam aduda JAC gi convener LM Thanmi Simre co-convener AC Raishang Sangkai Khulgi Chief Paumang Hokip Susaruk Yake July da phajana akhoi phamminarga tanarga ayaba ma purakshe haina matamsi kakhibne adu akhoi gi honorable chief minister na adugi matamsu pidre 3 months ngaire adu hujik phau krishu answer pidre adu 2 days ki 48 hours ki bansi lothok che na dum semcharimni Mission for Integrated Development of Horticulture gi makhada ingtham thada thana naba maru marang ngasi yenthopagi thoram ama khongam patalaiba training hall da Horticulture Department na sinduna pangthokre thoram aduda more yauna district taretagi khangalaba lomi singda Horticulture Minister T.S. Shamkumar na ingtham thada thagadaba maru marang sing lomi singda yenthoke thoram aduda Horticulture gi Principal Secretary J.C. Ram Thangana
ꯂꯧꯃꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯂꯧꯊꯅꯕ ꯊꯧꯁꯤꯜ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇꯔ ꯇꯤ ꯑꯦꯁ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯂꯧ ꯄꯊꯥꯞꯁꯤꯡ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ प्रजा मियाम अमदी अखोई इसामक अमद नवी प्रजा अखोई लोइनमक लावे अदु अखोई थाबदी लोइनमक तल्ले रो अखोई तन्बी हेबिस अखोई लोइनमक लई हयेंग थागे हकी थागे सु अखोई ngaय चखगदी मदु काना बदु फंगोय Paumai Naga Students Union gi chahi gi get together come freshers meet ngasi chingmairong de leiba Tribal Research Institute ki hall da pangthokre thoram aduda PSED Minister Loshi Dikho Paumai Naga Union gi President L Soloni Pau yauna miyoi kya na saruk yakhe Minister L Dikho na furup achoba amadi apikpa haiduna khenaba wakhalol thambagi mahutta ekoi masel amata oina punsin naduna malem gi chakatpa gi lambi da yauna na ba education amadi human resource semba mathoktai haikhe If you keep our life inside the cover with a bucket, as the Bible says, we are not used. The world is very small now. IT is so advanced. So we are into that situation. So one is down, let us fight, let us stand, shout, singing for our people. No. Angi Wangmada sawmill Tauramba Mafam Singh Bisnupurgi District Forest Officer and Ganesna Luchingduna Tingjinba Hukre. Nimit Humni Chupna Satakadaba Drive Asida Forest Department ki officials in Susaruk Yake. DFO Ganesna Bisnupur District sawmill Kuntra Humdoi Aina Yadaba Mongda Leramba Tingnare Supreme Court ki Pautak Matungina Tingjinba ki Tabagasi Packet Pani Hike. And we have issued show cause notice also before 10 days to stop the illegal activities of all the illegal sawmills. Manipur Pumbagi Laisang Sama Marfunipan regularization to Wada Church Sama Faba Yaruk Daba Tawangbu Yaring Daba Fundukuna Ngasi All Manipur Christian Organization Sinduna Wangang Daba Kongchet Ama Infal Zet Kre Tangmiban Tau Ground Dagi Horaga Kuyatong Fauraga Lilasing Kongnang Kong Taraba Matungda Tau Ground Amuk Loshin Ke Sarugyakiba Organization ki President S. Prim Waifeina ISTV News da Fongdurakpada Lenga Gasina Lining Laisholda Kenaba Thamba Yaning De Wafamasigi Matangda Je Minister da Memorandum Pikrabasu Ngasi Fawa Tabak Amata Paikalakti Haike Leba ki sason pariba lamdamasi ki ka nanaba sinbi gadoriba lamdamasi nungsi janana leminanaba admission fajana paikat pigadaba anga mathau singna asumaina achan merai naibagi lamcha chatharakpasi akoi manipura pumbagi amang mani taibanga sigi amang mani achan merai naidana fajana chathabiraga charging asisu adum regularize to biro atei to bu yadrabadi yarabadi karginmakta charge yadabno Manipur Fair Service ki thabak lobada lamdamasigi yellow minataba mitop singda reservation pibaga luinena handak lamdamasida leiriba lenga ki loisang singi thabak lobada mitop singda reservation pibagi thawong leptana chatharakliba asi khudaktagi lepu yellow mi miyamgi apamba khangna thabak tawiduna miyamgi khanba lengak amagi chap saba saktam adu miyamda ubu phangalu haina KSA na fongdukle haukiba August 15 da Chief Minister Secretariat ta Chief Minister masamaki wari sabada SC, ST amadi OVC list ta yauriba mitop sing lokthoknaba khonagani amadi makoida piramba henba kudong saba sing pidanaba khonagani masigi damakta center da taksinduna khonagani haina thajaba pirakhibaga loinana lubasina sangshin gani tawramba khongjang sing matam kharagi handokibani adubu laibak thibadi hauzik bag lamdam asigi loisang singi thabak lobada reservation pibagi thawongdi lepalaiti hairi Bisnupur Police Station gi manung chanba kainau thongkhada leiba Maitai Church kainau gi campus manungda sakangdaba singna bom ama thamlamle mafam aduda kendra gi MLA su oiriba Radha Kishore su laktuna yengsin ke police na bom expert ka loinana asoengam yaudana bom adu lawthoklaba matungda tera uraki mamang thangba mafamda pokhai hankhre United Nations Organization lingkhat khiba ngasi October gi tang kunmaribu United Nations Day haina Thobal College ki conference hall da thorom pangthokre college adugi history amadi political science department sinduna pangthokiba thorom aduda college ki principal O Chawba Devi political science department ki head TS Buddha yauna miyokya na saruk yake children emergency fund gi program coordinator Dr Arun Mitaina
Manipur Ladiba issue kaya Yanglurabadi United Nations ki Laibak Amagagi Nusi Sanana Leminanaba Tabagasi Packet Pumatautai Haike. College ki principal Sawana United Nations Organization na Lauriba Todang Ngasigi Naha Oriba Singna Kangba Matautai Haike. All Manipur Women's Voluntary Association Amawabhagi Kunmapan Suba Mapokumon Thoram Ngasi Manipur Press Club to Pangtokre. Thoramatuda Ideal Girls College ki Principal Dr. T.S. Binarani, Poire Lemarol Menapai B. Apunbagi President and Mem Chobi, Amawabhagi President Y. Kunjarani na Maru Ibamir Singuna Sarukyake. Tongan ba Civil Society Organization Kayagi Lujingba Lujingbi Singsu Sarukyake. Thoramatuda Sinaifam Karambi Kauba Audio Cassette Amasu Fonke. Amawabhagi General Secretary KSS Sujatana Association Asina Sahi Kayadagi Manaba Kunai Ama Lingnanaba Sangshilakliba Chumba Ihawasida Kunai Asigi Nupi Kayasu Yokshilaknaba Amadi Tauna Laina Sangshinaba Taudang Yaduna Lakli Haike. Sandian the uranium Kuldegi format Simba Koni gave a Tokia Sinsibu, Pet talked in a tone of another gas, waiting of a sang have worked issue. Joint Parliamentary Committee Amana Rafael Dilgi Watoki Matangda Tigat Alu Haiba Demanda Ngasi India Pumbagi Oina State Capital Singda Pangtokpa Protest Meeting Manipur Dasu Left Coordination Committee CPI CPIM RSP Amadi Forward Block na Sinduna Irawat Bhavan da Pangtokre Thoramaduda CPI State Secretary L Sotin Kumar Party Sigi National Executive Member Dr. M Nara Forward Block ki State Secretary KS Gyaneshwar, CPIM ki Secretariat Member Sarat Salam, RSP Manipur ki Secretary K Manoranjan Susarukya ke. L Sotin Kumana Miyamgi Lantum Matpagi Khwaidagi Chawba Watok Oiriba Rafael Dilgi Matangda Center da Paliba BJP na Luchingba NDA government Tabi Driba Fauba Left Prana Sangshilak Pakhongjang Singh Manipur ki Left Coordination Committee na su Sawatuna Mifamasi Pangtukpani Haike. Chawraba Sinja Tumja Tobu Wato Ase, Masi Maruina, Lepki Dol Singna, Adum Joint Parliamentary Committee of the Sinarbakanda, Madunik Tina, Inquiry Tonsi, Haidana, Adumba, Ekoi Taksan Matam Dagasigi Sarkar Sina, not Hoidun Lady, Maramasidagi, Ekoi Baro Sinbatuna, Sumba protest meeting as it Tobani. Anirag Suba Manipuri Sarengi Numid Fiction and Poetry Club Manipurna Sinduna, MDU Hall Pangtokre. Thoramaduda Lok Sabha MP Dr. T. Mainya, Freedom and Poetry Club Manipur Advisor Professor Nongmaiten Tombisu Sarukyake, Thorongi Sarukama Oina, Numid Asigi Akanaba Chefong Mapau Amadi, Tahir Sajabam na Iba, Lakani Amukhana, Parshuram Tingnam na Iba, Matamgi Saireng Kuntrataret Haineming Tonba Saireng Lyric Sing Fonke, Manipuri Saireng Sing Yokatuna, Hinganana Bahonabada, Apaba Saireng Sing Putopagi Tangai Fadaba Lady Haina Fongduk na Ke. Patriotic Writers Forum Manipur na Sinduna Ani Suba Manipuri Sairengi Numit ke Samthong Hodam Lerek Pachinda Leiba Forum Sigi Office la Pangtoke. Thoramasida Forum gi Petrol Member S Manauton President Yaskol Khwairakpam Kanglei Pak Luina Silol Apunba Manipur gi President Thiam Sileima Amadi Patriotic Writers Forum Assam gi Life Member S Dolen Susarukya ke Sangnai Aiba Dr. Kamal gi Saireng Singdagi Khangalaba Saireng Sing Patoke. Manipur Saita Parisad Jiribamna Su Sairengi Numit Thoram Jiribam Bapuparada Laiba Bajaram Manohar Mohan Roy Foundation Library da Rajaram Mohan Roy Library Foundation da Pangtukre Thoram Aduda Manipuri Short Story India gi General Secretary Khaidem Kanta Manipur Saita Parisad Jiribam gi President S Khogendra Susarukyake. Hawam Marak Ngangom Laikai gi Community Hall Cum Club Maira Sang Sabada Ating Ba Yet Papibi Ganu Haina Lamdam Nugi Miam na Wakani from Chatakre Panthoibi Apun Banupi Samas Yaifakol Hawam Marak Ngangom Laikai Maningi Secretary T Radhana Miam gi Oiba Sakot Thorangi Tabak Paikatuna Saba Horaba Community Hall Cum Maira Sangasi Sabada Tingliba Se Handopiu Haike. Saliba working season asida Wangu Tongjau Saba Lushinana Ba Thorang Tauri Haina Kumbi Kenragi MLA S Birana Take Rabat Hongi Pibam Amadi Valley Brace Adu Sanaba Sem Sariba Tabak Sing MLA Nangarang Yangshin Masatpada Paumis in the Fung Dukre Manipur Turel Gimatakta Saramba Yamna Maru Oiraba Tongjau Hairaga Sukangnaba Valley Brace Tekiba Aduna Miamna Satok Shin Toboda Tengaram Gadaba
ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯅꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯋꯥꯒꯤ ꯊꯣꯡ ꯑꯃ ꯁꯥꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯊꯣꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔꯒꯁꯨ ꯇꯥꯟꯅꯔꯦ ꯍꯥꯏꯈꯤ Moirang Police Station gi manung chanba tera khongsang bidagi October gi tang 12 da Moirang Police na phagat khiba lupa lakh manga henbagi tongan ba yu case chama humputaru ngarang Bisnupur District Police Excise Bisnupur Excise Office Complex da mai thaduna mangan khre yu mai thaba du da Bisnupur gi Additional SP Operation Case S Manihar yauna atai official singsu saruk ya ke Moirang gi SDPO Sivakantana May Kabanisa Asina, Hogala Libat Naha Kaya Yauna, Miam the Town Akaiba PD, Asigumba Kaya sitting Nana Bahona Badat Maira Pai Amadi, Miam the Mating Pangbi Haike. You may Tabadu Dasal Gyaki by Excise Headquarter Gi Deputy Superintendent C. Raikamna, Aina Yadaba May Kabanisa Sing a sitting Nana Bahona Bada, Police NGO Amadi Nisa Tinana Balariba, Lanai Lupsina Su, Mapung Pana Mating Pangabadi, May Kabanisa Sing Maru Pangna Mutat Pangangani Haike. October 13 da Kangpopi District Headquarter da Pangthokadoriba State Level Sabangkut Festival gi yenglaga Kangpopi Police na yu yonpham dukan singda red tawduna ngasi lupa lakh amarongi yu phagat khre District asigi Additional SP gi command makhada IT Road ki makha thangna leiba dukan amadagi yu singasi phagat khibani phagalaba polam sing local youth union gi volunteer sing yauna haidoktuna mangan khre Haizingang Kaithil Amadi Manipur University gi main gate gi mayok naba mafam singda lagaw khawbu yaroi haina Youth Popular Club Kiamgai Awang Leikai Rising Sun Club Thongju Waikong Khongnang amasung Seba Club Thongju Part 2 na khangalakle karigumba athingba sigi mayokta lagaw khawram labadi lupa lesing yangkai fine logani hariba mafam singa sibu koliba police station gi OC singnasu club ahumna thabak paikhalakpa sida mating pangbiu haike Hauzi aten brand logjari Rainbow Montessori Teachers Training Institute, Kumbong Mamang Laikai, admission open for 6 months diploma course in Montessori training centers, Brighter Academy, New Chekon and Brighter Academy, Kumbong. Eligibility 12 class pass or above. Hostel facilities available. In-class comments from 22nd November 2018. Class timing 3 p.m. to 5 p.m. Lismart Industry na iram damasida ihan hana kuthok jaba sangai teng kumsishu mahusagumna Ningon Jacobaga Mari Lenana, Jada, Taretagina, Tara Pawatana, Pangigani. Kudong Java as Lobiho, from Biga the Woma from D, Lamfield the Labor, head office Coktadani. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothoksing sizinasi Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time.
Download the Food Wi-Fi app now. Break matungna may mutaram nokchere. Makatawa pauda. Lamdam asigi tanglaba nat amadi chatnabi na chingba kayabu amuk hingat hananaba amadi ngak senduna thamnabagi pandamda safonglakiba Universal Friendship Organization Sajal Academy gi loisang ama oiriba iroisemba sub center Chamalo number 1 gi kunmatoi suba rising day ngasi pangthokre thoramaduda Universal Friendship Organization gi masing yamlaba miyosing amadi lamdam asigi miyoy kyana saruk yaduna pangthokre Bisnupur District ki manung chanba ningthau khongda nupi khaktagi oiba asem mangi haina mingthonba boarding amang ase Moirang Kendra gi MLAP Sarasandra na hangdukre thoramaduda ningthau khong high school gi hana headmaster oiramba asem Ibobi Singh ningthau khong municipal council gi councillor yauna myoy kana sarukya ke MLA Sarasandra na haikibada saukhatpa khunai amadi ahongba puraki hairabadi afaba wakhal leiba myoy puthok mathau tai ngasi hangdokliba nupi khaktagi oiba boarding asina khunai da kana bakharadi soidna piba ngamlagani haike Swast Bharat Mission gi sarukam oina mahut amadi lamsang nagar panchayat na sinduna solid waste plan gi akoibada wa pambi kaya thakre thoramaduda mahut ki director Hari Kumar yauna ate official kya su saruk yakhe Sanalebag nachom artist ki sei kunithoi subagi mapok komon thoram hyangthang makale kai da pangthokre thoramaduda Manipur State Sumang Nila Council gi chief advisor Dr M Nara Padma Shri awardee Warepanaba Icham gi hanagi president N Rajendra na chingba myoy kyana saruk yakhe Dr M Narana Manipur gi Sumang Nila asi manglaroi daba lal amani December thada Myanmar gi mafam kaya da Sumang Nila utkadauri hairi Building Construction Workers Welfare Union gi Mari Suba Mapok Kumon Thoram Khamaran Awang Lekai Community Hall da Pangtokre Thoramaduda State Planning Board ki Deputy Chairman S Rajan Posangam Jila Parishad Member L Bobby Lamsang Nagar Panchayat ki Chairperson A Thaza Susaruk Yakhe UCM na Sinduna October kuntra mathoi da chatkadoriba miyam gi khongsatta United Wi-Fi Social Front Council Leimarol apunba Lamsing Len Loop Khoirom Ataubung Nongpok Lengak Nupi Loop Wangkhai Maihopam amadi Nongpok Panthoibi Mahila Mandal Ingorokna Saugatpaga Loinana apung phana saruk yagani hairi Kelen Thokchom Trust na Sinduna Ahanba Kelen Thokchom Ningsing Thoram Thas gi kuntaretta pangthokpaga loinana Kelen Thokchom Trust Media Fellowship haudokani hairi Model Club Chingamakana Mera Wayung Bagamari Lenana Numit Tarani Satagadaba Wari Liba Festival Ngasidagi Club Asigi Lampak Hokre Audopagi Tharamda Manipur Legislative Assembly ki Speaker YKM San Model Club ki President Ais Indeshor Apun Banupiluk ki President S Samasu Sarukyake Prime Minister Narendra Modi na Hudokiba Pradhan Mantri Sanchar Yosna gi Miyeng Makada Lomi Singda Ising Phanganana Pithakiba Sprinkler Singh Yenthopa Hokre ngasi Additional Chief Secretary Letkogen Haukev Agriculture Director PS Rajendra Luchingduna Sugnuda Leiba Laishram Ibomsagi Farm Awang Jiri da Leiba Konsam Sanjogi Farm Amadi Sangaithel da Leiba Tompoki Farm da Sprinkler Ahum Yenthoke Scheme asigi makhada punna lomi lising amaga chamanga da kanaba asi phanganana thorang tore Director PS Rajendrana Lomi Singna Tha Taruk Mapung Oiba Larok Loiraga Tha Taruk Ama Lofom Singh Hangduna Leribasi Department na Khangna Thabak Pakatpa Ngamdana Lere Masigi Maru Oiba Maramdi Ithai Lokongi Kudong Saba Phangdabanani Ithai Lokong Phajana Phanganduna Tha Taruk Amasu Matamga Chunaba Mana Masing Thaba Yanabagi Damak Water Resources Department Minor Irrigation Amasung Kadaga Kushamnaduna Committee Ama Semle Committee Ashina Langkalakpa Report ki matungina Hauzumaki Oina Lofom Hector Lising Kunda Ithai Lokong Piba Ngongani Haiba Lady Haiki Manipur Lengak na Maitei Pangal gi Sada Mari Reservation Piribase Manipur University gi Mingsan Badasu Yahan Biu Haina Minority Upliftment Progressive Association Manipur na demand tore Manipur Press Club ta pangthokiba paugi mifam amada association asigi President BM Nazirna Inchori Singani Taruktagi Matamdugi Lengakna Manipur da Kundari Bab Maitei Pangal Singsu Lengaki Thabak Changbada Amadi Technical Education gi Sada Mari Reservation Piri Hairiba Reservation asi Manipur University Singdasu Manung Chalanbiu MU da Hangliba Course Kayada Maitei Pangal Singna Tamnanaba
होनाबदा खुदोंग सादबा कया लेबदगी मैतै पांगलगी महिरोय कया मास्टर तौबा फंगदबा कया लेरी मणिपुर की चीफ मिनिस्टर दा मसिक अमरी लेनना वारी साननबगी अयाबा पिबिनबा हाइबसु चीफ मिनिस्टर ना ngasi फावबा अयाबा पिबिद्रे मणिपुर की गवर्नर उनदुना तक्षिलुबदसु गवर्नर ना मणिपुर लेंगाकना पाइखलकपा थबकसिंग येंखिसि हाइना थमलकी हाइरी यारगदी 2018-19 की सेशन असिदा अखोगी 4% रिजर्वेशन से एक्सटेंड तौबियु लेरिबा पालिबा लेंगाक असिना मतंग मतम चान यंगसिनबिरगा चपमानब मिडियंग अमा थंबियु हाइबदुगी प्रेस कॉन्फ्रेंस निंग असि तौजबसे नुमिनिनी चुबना चथरकपा गुलापी नत संकृतन एकेडमी की सिल्वर जुबली की थौरम सिलोशन ख्रे पैलेस कंपाउंड लेबा लमयान बसंगलेन द पांगथोखिबा लुशिन बगी थौरम अदुदा रिटायर्ड आईएएस आरके निमाई नेशनल स्पोर्ट्स यूनिवर्सिटी मणिपुर की रजिस्ट्रार के राधा कुमार आर्ट एंड कल्चर की डायरेक्टर ए शिवदास शर्मा न चिंगबना सरुक याखे लुशिन बगी थौरंगा मरी लेनना खुबाक इसै न चिंगबसु पांगथोखे गुलापी नत संकृतन एकेडमी की डायरेक्टर एल लाखपतिना संकृतन हाइबसी ईश्वरगी मफमदा कथोकपनी मसी सेल तानबनते ओजाबु महिरोय सिंगना हेक उबा मिकुप्ता खुरुमदुना इकाय खुनबा उटलिबसी ओजादुगी हक्सांग अदुबु इकाय खुनबनते माकी हक्सांगदा यावरिबा ईश्वरबु थाजबा मिसकनी अमदी ईश्वरगी मरमदा थिजिलिबा ओजानी हाइबगी वाखलोलदा ओजा सिंगबु महिरोय सिंगना खुरुमबनी फजखरबा असिगुम्बा चनबी असि मांगनबा तहोइदि हाइखे इंडिया लेरिबा आईटी प्रोफेशनल सिंगना हेना खुमांग चौक्षिना थबक तौमिनबा ngamnanaba ngasi प्राइम मिनिस्टर नरेंद्र मोदी ना सेल्फ फॉर सोसाइटी कौबा अनोबा एप्लीकेशन अमा हुदुख्रे थरमसी एनआईसी थौबालना लाइव वेबकास्ट तौदुना डिस्ट्रिक्ट असिगी आईटी प्रोफेशनल सिंगदा यंगनखे एनआईसी थौबालगी वीडियो कॉन्फ्रेंसिंग रूम दा पांगथोखिबा थरम अदुदा डीआईओ थौबाल अब्दुल कायुम सु सरुक याखे NIC सेनापति नसु दिल्ली दा प्राइम मिनिस्टर ना हौदोखिबा थौरम असिगी लाइव स्ट्रीमिंग IT प्रोफेशनल सिंगा लोइनना पांगथोखे Lions Club of Kanchipur International Association of Lions Club District 322 Dina Mongsange de leiba BP Paul Mental Development Home Samrat Hostel da Chana thaknaba sing khudol tamkhre ngasigi thoram aduda Lions Club ki thobuba sing susaruk yake All Manipur Mentally Handicapped Persons Welfare Organization gi Secretary Y Ibechawbina Association asina paikhaliba thabak thoram singda mateng pangbirakpagi damak thagatpa phungdokhe Lions Club of Imphal Global gi Charter Presentation Amadi Nauna Club asida Yaruk Club member sing wasak lobagi thoram ama Hotel Imphal gi Sangai Hall da pangtukre thoram aduda MLA Nakum Indrajit Club asigi President RK Kishore amadi Secretary Chirom Bidesu Sarukyake Club asina pangtokiba pending competition da makong mathang takraba mahiroi singda manamathum sing su yenthoke MLA Indrajit na matam pumnamakta miyamgi yaifanana ba thabak paikhaliba Lions Club na masigi thabak thoram kaya pangthorakpada Manipur gi phazaraba chanabi yauna nat ki oiba chanabi kaya su chingshin haningbagi apama phongdokhe Ropiang Foundation Trust na sinduna ahanba oina Churachandpur District ta Lamka Bamboo Fair YMA Hall Muiveng Lamka ta pangthokre hogdopagi tharamda MP Thangsawaite Additional Principal Chief Conservator of Forest DD Hauke DC Churachandpur Shamlal Punia Susarkyake Fair asida wa amasung lina saba tongan ba makhal mathel kaya marungi potchai sing puthokle Freedom Farmers Producer Company gi ahumlak subat chahi gi mifam kainauda leiba lei loya lakpa community hall da pangthokre thoramadu da company asigi chairman Laitonjam Thoiba advisor P Devkanta Sharma Farmers Club kaya gi musing susaruk yake ngasigi mifam aduna tung koina afaba organic oiba pothok puthokna bagi maramda kupna khananaina ke May Koibi Mamang Lekai Development Association gi naungna building ama sana bagi damak sagogol kendra gi MLA RK Imona urep yungtam kre thoramadu association gi president N Heramani atai thopuba TA Sunil Kumar ke Bimo amasung Chandrasekhar su saruk yake Manipur Committee for Outer Parliament ki mifam ama Tarung Community Hall da ngasi pangthokre mifam aduda Outer Parliamentary Constituency gi tongan ba luchingba sing amasung wakhalol manaba rajniti gi luchingba sing yauna punna phamina duna hena transparency oiba chawkhat palamdam ama ohenna ba khanake
NSS Don Bosco Maramna Pulse Polio Immunization Program numit ini chupna pangthokre campaign asigi sarukam oina mahiroi singna awareness rally street play poster campaign chingba yumthong da changduna pangthokhe BB Entertainment Film na putokpa Manipur Film EI Thaki Thambalgi EI Fathoni Thoram Classic Grande ngasi pangthokre thoram aduda PDA gi Chairman T Ravindro Film Forum Manipur gi Chairman S Mangol Jaw amasung Ice Bikram Jitsu saruk yake Balakumana putokpa film asigi story amadi direction na Biz Gupta Laishramni Hawil sanwagi pau lobirase ngasi sanawagi pawda kang Jiribamgi Lamlen Community Hall kam kangsang da chathariba ahan by Elangwam Purnima Devi Memorial Women's Kang Tournament ki ngasi sanakiba match ta Isel Club Divongna LEC Babu Parabu Panjal Tarani Thoi Tarukta Mai Chiba Pikre Hayeng SAYC Sorok Atingbi Amadi Sanamahi Kasarga Sanagani Tarasuba Sector Assam Rifles ki miyang makada sa 7 Battalion na ahan ba Kamjong Federation Cup Kamjong Headquarter da Hokre Cup asida football amasung volleyball gi nupa nupi team nifu mangarom na saruk yare Thasiki tang tarutagi tang 34 fauba Argentina da pangthokiba ohomlak suba Youth Olympic Hockey Championship da silver medal laruklaba India gi team da saruk yaruba Moirang Thoya Lekai dagi M Ravi Chandrabu haraukta yamna opugi thoramama Lekai aduda leiba mandapta pangthokre Thoya Lekai Development Association na sinduna pangthokpa thoramadda MLAP Sarat Chandra yauna mi kyana saruk yake Sanare M Ravi Chandrana Lairaba Sanare Singhi Damak Khalaga Mari Leinaba Singna Matik Chaba Thabak Paikatuna Lamdama Sigi Afaba Sanare Singh Mateng Pangbiu Haike MLAP Sarat Chandrana Ravi Chandrana Lamdama Sida Hockey gi field ama phawba leitana international gi thak yaurakpa asina Lamdama Sigi Sanare Singhi Damak Khanduna Jingai Lampagasi Khelo India gi makhada semgatlagani haike Makatawa sanabagi pau bayading thongsamdagi phangbigani Nambun Mapan Polo Club Amadi Manipur Police Sports Club Timbi Sethariba Kunthamari Shuba and Hazari Amadi Dr. N Tombi State Polo Tournament ki quarter final Sankre Manipur Horse Riding and Polo Association Sinduna Tha Sikitang Kunithoi dagi Manipur gi masak nairaba polo team Kunthama thoina saruk yaduna Imphal gi mapal kangjimungda Sethariba tournament asigi ngasi sanakiba ahanba match ta Nambun Mapan Polo Club na Thawbal District Polo Club Pupanjin Tara Amada Maitiba Pikhi match asida mai Pakiba Nambun Mapan Polo Club ki panjal singadu M Sawuna Panjin Ahum O Singlen Sana RK Mangal Sana Madi El Taruna Panjal Ani Sankhi Atoba Panjal Aduna K Romeo na Sankhi Bani match asida mai tikiba Thawbal District Polo Club ki manangarba panjal adu O Inaw Maiteina Sankhi Bani tournament asigi ani suba match ki sanakibada Manipur Police Sports Club Timbi na Student Club Nongmaibung Timbi bu panjal tara ahumda maitiba pikre Manipur Police Sports Club Timbi gi mai pakibagi panjal singadu O Suresh amadi T Pradip Kumar na panjal ahum sankhi CIS nongpo nganbana panjal ani Biking Salam amadi Y Binoy na panjal amamam chanduna match asi mai pakhi match asida mighty kiba student club team bi nomoibungi panjal ahum adu El Lamyan bana panjal ani amadi M Nawbuna panjal ama sankhi Sathariba tournament asigi hayeng nukilpung ani tabada ahanba match oina KNMM Riding School Team B Singjamay amadi Tentha Polo Club ka sanagani ani suba match ta Kanglipak Polo Club Laipam Kuno amadi Samoro Polo Club ka sanagani Awang Bharki State Nupagi State Manga amadi Nupigi State Tarung na sarug yaduna Manipur Olympic Association na sinduna hayeng digi haugadoriba ahanba North East Olympic Games ki nupa amadi nupigi football masanada state asina soidina champion oigani haibagi thajaba saungna lei haina All Manipur Football Association gi General Secretary in charge L Jyoti Moiroina network asida phongdorokli mahak na makhata na phongdokhibada football gi nupi musung nupa team sem sabaga loina na saruk yari nupi gi di India gi trial da mi tara ama chakra su nupi gi di
अदुगी यामना नो पोय अदुम लाइबो मयाम से अदुम सानबय यागनी मणिपुर गिदी नुपी गिदी यामना फजना अखोय सेम सारी नुपा गिसु अदुम सेम सारी नुपा गिना खिदंग अखोयना लाइबक थीबा हाइबना नेरोका की प्लेयर मत फंगदे आई लीग का फंगजनदना नेरोका सु ताई कुंतरेत होम ग्राउंड इम्फाल दा थोकपा अदुगी मथकता ट्राउ गिसु सेकेंड डिवीजन की प्रिपरेशन ओइना ब्रदर लोइगी पार्टिसिपेशन तौबा अदुना ट्राउ की प्लेयर फंगदबा अदुना लेहरिबा डिस्ट्रिक्ट मयाम दगी तौरगा अंगांग मयाम से अखोगी कोच अनि हुमना फजना ट्रेन तौरगा चथरई अदुसु नुपा सिसु अदु यामना नॉर्थ ईस्ट दा नो पोय अदुना अखोई याम फजना चथरी हयेंग मुसु मणिपुर नुपीसु नुपासु थोए All Manipur Football Association की मियंग मखादा District Sports Association कक्चिंग सिंधुना था सिगितांग मापलदगी टीम तरुंग सरुग यादुना LYA ग्राउंड वांगू लाइफम द सथरिबा तारा तरुक सुबह केशव कुमार मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट की ngasi सानखिबा मैचता KMSWC कैरकना DYA एलांग खांगपोबी बगोन अहुम अनिदा माइथिबा पीखरे मैच असिदा माइपाखिबा KMSWC कैरक की गोल सिंग अदु नौसारतना गोल अनियमदी MD बिरेना गोल अमा सनखी मैच असिदा माइथिखिबा DYA एलांग खांगपोपी की गोल अनिदु TH नेत्रजित अमदी W सदानंदना सनखिबनी अनिशुबा मैच की सानखिबदा FC लमजाउना PYC करपु गोल तरेट अनिदा माइथिबा पीखरे FC लमजाउगी माइपाखिबगी गोल सिंगदु L किसनना गोल अनि सनखी अतोपा गोल मंगा अदुना सनायाइमा दिनेश बोरिस दिलीप कुमार अमदी एडिलियोना सनखिबनी मैच असिदा माइथिखिबा PYC करकी गोल अनिदु वाइरोनेल अमदी A सनाथोइना सनखी हौजिक हौजिक पांथोकपा ngamdana leiriba All Manipur Football Association sinduna पांथोकपा State League amadi sisimit soidana पांथोकनबा सेम सारे हाइना association asigi general secretary L Jyoti Moiroina network asida phongdorongli मणिपुर से अखोई फुटबॉल ददी इंडिया ददी अखोना अंगाम चाही खुदी अंगाम से अदुम चाही ट्राई टोय ट्राउंड टोय ट्रामा ट्राई पा पुथोकना लाए डिलीगेट तौगदबा कांगुगा सगोमंगा मानरगा फोरम अदुदुना लागा लेप्तना कोर्ट केस तौसंदना लापनी दे सिसिमिट हयेंग हौनेदुदा कोर्टना थंगेलपनी कोर्ट केस तौहलिबा जालेंदु केस तौबा नुपादुसु केस तौबा याबा मी नत्ते कोर्टना सुम केस नेना लोचंदना लैदि होजे ऑलमोस्ट लोचंबगी फिबम द लाए अदुना कोई स्टे इलेक्शन नवंबर फर्स्ट वीक लोरगा सिसिमिट मथंग अदुम चथरगनी स्टे लोचंदबा खक्तंग मचेतु तौद्रगा सिसिमिट तौद्रगा अम्फा डिफंग ओइरे अदु तौरे अदना मंत्री खंगदे MLA खंगदे मफम मफम द महोइना चीफ गेस्ट ने खंगदे प्रेसिडेंट ने खंगदे ओइरोगा ngangingai leitadana amphagi manda puthotuna ngang basisu tawbiganu haina aina media gi thongda haijari mahangna makha taraduna association asigi executive council degi design tawkraba dissident group ka Manipur State League participating forum ga punna phaminaduna paumi singda association asigi vice president oiriba ke yaimana phongtokhiba register da thabada magi maming yaudi haibasi laibak thibani masa khangna oidaba ngangba sidi association asina condemn tawbagalonana football masana muthanaba sinbani association asigi vice president manga leiribasu 2008 ki constituency ki matung ina register da vice president mari thagadabani association ki amendment tawraba matungda amuk khanaraga tawge haina leiringai serak All Manipur Football Association thugaina basinba kangbuna resign tawkhibani resign tawkhiba vice president ahum association gi executive committee ne accept tawkhre yaimadi maram kharadagi accept tawdribani mahakna makha taraduna Manipur gi yamna high level da leiba political leader amana akoi ampha thugaina ba honabani forum na thugaina ba honaba su nate team na thugaina ba su honade rang sida sri bangkim na decision group ka mohoi ka forum ka pulle election ka to tawrani khone haibasi su yungpham yaude mana mi 70 na member 70 na support tawi khole haibasi member 70 na support soktau tawde sri bangkim na amfa gi transfer gi fee si crore manga ne na hai crore manga du leirabadi aikhoi angang national chapada champion oil angang singchi thata khudingi lising manga stipend pisu konani chao graba All Manipur Sports Association gi building si amfa gi building ni tham da laiba
मोगी रेन मैम से अम्फाना मिस यूज तौरेना मोइना संदोकपसिसु मैम थाजबिगनु थागतरी मखा ताव पाउदा ngasi nongmagi oiba ingasagi pau phangbiगani Environment Directorate की फंकिबा ngasi goi kiba inga sa amadi nukjugi pauda khwaidigi sakiba Celsius degree 38.8 khwaidigi ingba Celsius degree 38.9 Nuksita yaw bising manil kisang maximum dasada mariputara taruk dasmik mga ohum minimum dasada kuntramari dasmik taruk ohum oiki nga sige nong suki bagisang sino dasmik sino ohum millimeter ni Haujawre bada maroi ba pau amukhana Tingmi tami amata oibagi kumai mera hau chongba pangthokre chingtam punsin bangam badagi hena nungai ba leiti haina chief minister na phungdokre Manipur State Transport ki Imphal Jashami Khopum Nungba Kamjong Tamenglong amadi airport bus service phungdokre Ahanba Northeast Olympic Games 2018 Manipur na yumbu oiduna Kumal Lampak Men's Stadium da ngastig hokre. Ngasi ko na dia signa piso pa matang solution jare miyang tabiri ba singmom kahanna kurum jare.